Miting tabiriba pumnamakpu khurumjari Danube taram nokchari. Sandokchari bathoram asi Impact TV gi entertainment news kya gi pawdam pujarakliba Mami Mapao gi thoramni. Ngasi Mami Mapao gi chamaga taraga mathoirak suba episode asida kari karam Mapao sing pujarakliba gi haibatu thamjagi. Ahanbada taru bi haina mingthonba Maitei-lon feature film gi karigumba nang se haina saihoba isai release tawkhibagi Mapao. Serious film production na puthokpa Liza Lembi amadi Evening Star Films production gi makhada akang manachom haina mingthonba tongan ba Maitei-lon feature film ani release tawkhibagi Mapao. Mai gi kumhai Diwali Manipur da su paksana pangthokna khibagi Mapao. All Manipur Women's Voluntary Association ama wovagi kuntrag humdoirak suba Foundation Day achauba isai nomai gi thoram ga loinana pangthokhibagi Mapao. Lamdam asigi ningol oibisingna khawrang na ngaijarakpa hiyangai gi nini panba ningol chakhobagi thoram pangthokna khibagi Mapao. So guys, ngasigi ahanba mapawda pujarakli H360 Pictures ki banner makhada Hemant Kumana direction piriba miyam da utnabagi sem saba pumnamak loisilaklaba taru bi haina mingthonba Maitei-lon feature film gi karigumba nang se haina saihoba saknari bi sai satpi pusparani amadi AJ Maisnam anina punna sakminaba isai October 24 da launch tawduna miyam da khudol tamkhibagi Mapao asi miyam punna mirintabisi. Athuba matamda miyamda utnabagi damak sem saduna lairaba taru bi haina mingthonba Maitei-lon feature film da yawgadaba karigumba nangse haina saihoba ishai ama launch tawkre. Karigumba nangse haina saihoba ishai asi saknai rabi shaishakpi pusparani amadi AJ Maisnam anigi konjelda Soma Laishram amadi Shuras ngasepam anina ek tawribani loinana ishai fongbagi thauram adu haingangda laiba Margin Cafe da pangthokibani. Isai asigi aibana Somorjit Roma Yengkhomni. Karigumba nangse hairiba isai asi Thailand gi tongan ba mafam singda shooting tawrubani hairi. H360 Pictures ki banner makhada saknai rava film director Hemant Kuman gi lamjing lamtak makhada laikhidraba Somorjit Roma Yengkhomna producer oiba Maitei-lon feature film asi lakadoriba chahi lisingani kunga humdoida release tawduna miyam da khudol tamnanaba pandam thamli. Koi taru bi hai film asi anti Roma amadi kaka Somorjit makoi na produce tawbani amadi da Hemant Kuman na direction bibi bane hariba sima ase namba hawra matungda hawra aba matungda haitare bai thiba thokdom dagi kaka Somorjit se leikhidre accident amadagi ado ngasi koina tawjariba thoram se taru bigi official song film song haitare karigumba nang se hariba sei sigi release tawbani mitne karigumba nang se ngasi yam chamna release tawbani khone yam cham asmaina tawjariste khoi producer amadi film sigi writer and song lyricist oiba da Somorjit se yam khangodna khoi maktagi dai kitaba ado Somorjit se maningsing boina amadi khoi makta leiri na mabu tawjaba haitare nonda hakita respect boina amadi nonda tribute to boina ngasigi yam chamba asmaina release tawjabani Roma gonna produce tawibani si film je koi next year do release tawjarani ado ngasi je koi isai release tawba haitare isai na koi karigumba nangse na film ji song ni si je koi Thailand da shooting tawbani ngasi ji isai je release tawjabani koi da laigi da koi da je laigi da producer da Somorjit je mai mafam da koi na kacha boina ngasi ji isai release tawbani do yam chawba function makina chade yam piktak tawba koi na da bo ningjing ja boina isai je chumna yu chu thagalaga loidu sapudi haina koi dada je koi mafam da dum leiri habagi koi ningjing ja boina ngasi gi program je chinjawani ado taru have film je koi next year release tawjagani October da mayam ju pamini khale duga isama ai gi chu oina ju family drama da kitang yumthom story oi ayonda ju kitang luna thoi sima je nam matam da da ju ji yam ju angang ojarim ne film ju yam namjadri ai ni yam chachin yam luna namda film ni mayam ju pamini khale je hayama next year 2020 release tawkana ayam chu ne yeng biu ni share Karigumba nang se haina saihoba isai mai pakna miyam da khudol tawhibagum
H360 Pictures ki banner makhada Hemant Kumana direction piriba Taru Tarubi haina mingthonba Maitalon feature film asisu Athuba matamda miyam de khudol tamang ambu oibu haiba wafam Mami Pao gi maiki dagi thamchari Manipur gi naha oiriba film director sing manungda ama oiriba Sudhir Kangjam na puthokpa serious film production ge banner makhada Laija Lembi haina mingthonba Maitalon feature film October 22 da konung mamanga leiba MSFDS ke auditorium da release tawduna miyam da khudol tamkhibagi mapao asi amuk miyam punna meing taminasi Cyrus Film Production na puthokpa Sudhir Kangjam na direction piba Laija Lembi haina mingthonba Mitaylon feature film ama October 22 da Palace Compound da laiba Manipur State Film Development Society MSFDS ki auditorium da premiere show uttuna miyam da khudol tamkhre Kunai asida thokliba issue nupi na nupi oibi singi mathakta chathava ot naiba amadi hanthana yengbi bagi thawong sing asina kaidong nungda afava amadi chawkhatpa purakte haiva adu film asina miyam da uttuna takna naba hotnari film asigi story da Nongdren Khomba cinematography da Radha Mohan editor da Yoi Mayaini Saknai Rabi Susmita Artina Maya Chaudhuri Gayatri Mema Deni Ido Silhaiva Araba Surjit na Chingbana film asigi thawai hapli Loina na film asida Pusparani Ras Elangbam amadi Arvin gi isai singsu yauri Kunai asida thokliba nupi bu hanthana yengbiba otpi nai bibana Kunai de kari sukana ba amari chawkhatpa purakpa ngamloi haina uliba film asina miyamda chap chaba message adu piba ngambu oiduna film asi mai pakpo oirasunu haina Mami Pao gi maiki dagi thamjari Evening Star Films Production Manipur gi banner makhada Inaucha Khundrakpam na direction piba Akang Manachom haina mingthonba Maitalon feature film ama Haukibu October 23 da Palace Compound da leiba Manipur State Film Development Society MSFDS ki auditorium da premiere so utuna miyam da khudol tamkhibagi mapao asi miyam punna meyeng taminasi Evening Star Films Production Manipur gi banner makhada puthokpa akangban nachom haina mingthonba Mitaylon feature film haukiba October 23 da premiere show uttana miyam da khudol tamkre premiere show adu Palace Compound da laiba Manipur State Film Development Society MSFDS ki auditorium da uttana miyam da khudol tamkibani Evening Star Films Production Manipur gi banner makhada puthokliba akangban nachom hairiba film asigi director amadi editor da Inaucha Khundrakpam amadi producer na Rishi Thokjomni film asigi story screenplay amadi dialogue da Binoranjan oinamna oiri lam forambu achauba aikoina inot hapiriba producer sing yamgre adu aishom su oininga amni producer guys aishom tadi mayam tadi puthopiu ka dorage kari dore yadoino guys khangde ba Inaucha Khundrakpam gi direction makhada puthokpa akang manachom haina mingthonba Manipuri feature film asi miyamna yamna pamnaba mai pakpa film ama oiduna feedback yamna fajana phangba oirasanu haiba wafam Mami Pao gi maiki dagi thamjari Matang swaida yamna tema break amatang logjage khongla yang hanjarake Impact TV gu miyeng taduna lebi Welcome back. Adom na miyeng tabiri ba si Impact TV da sandok chariba.
Mami Mapao gi chamaga taramathoirak suba episode ni break ki matungda pujarakliba Mapao asina Manipur da su mahousa gi chatnabi amadi lining laishon ga loinana harau tayamna mai gi kumhai Diwali pak sanna state asida su pangthokibagi Mapao asi mi engkamisi May ki kumhay Diwali October kunga mga kinumidang matamda Manipur miyam na yum-yumda may thanduna haraw tayambaga loyna na pangthok na kri Diwali numit asiga mari layna na miyam na yum-yumda may thanduna amati athum ahaw kaya katuna langilay rembi Lakshmi busu irat thawni pangthok na ki Diwali kumhay asiga mari layna na lamdam asigi lambi shorok amadi yum-yumda may kapi bambulana chingba singkaptuna kumhay asibu mapungpana pangthok na ki numidang gi matamda miyam na lambi dathok na raktuna may yengba chatnaki Phatta babu afabana joy tawba ngammi haiba adubu takliba mai gi kumhai Diwali na lamdam asigi miyam gi punsida masek mga leiba mai pak punsirol ama purapu orasanu haina Mami Mapao gi maikidagi thawni jari All Manipur Women's Voluntary Association Amawova Linkat Kiba Chahi Kuntraga Humdoi Mapung Farakpaga Mari Lenana Foundation Day gi Thauram Ama October 24 da Palace Compound da Leiba Maharaja Chandrakirti Auditorium da Isai Nomai gi Oiba Thauram ga Loinana Mai Pak na Pangthokibagi Mapao amuk miyam punna mi engkamilasi Manipur Women's Voluntary Association Amawagi Kuntraga Humdoirak Suva Foundation Day gi Thauram October kunga mari da Palace Compound da Leiba Maharaja Chandrakirti Auditorium da pangthokre All Manipur Women's Voluntary Association Amawavana lamdam asigi nupi oivi singidamak laurakliba thabak thauram sing chahi kuntraga humdoi mapung farakpagi thauram aduda Manipur University ke Manipuri Department ke HOD Professor Toijam Tampha Poirei Leimarol Maira Paibi Apunba Manipur gi President Longjam Mem Chaubi Amawava gi President Y Kunjurani yauna tongan ba lup gi mihut singna saruk yaki Loinana Foundation Day gi Thauram aduga mari leinana numidangi matamda isai nomai gi oiva Thauram amasu chathakivaga loinana Manipur gi shaknairaba saishakpa amadi saishakpi kayana saruk yaduna nungai raba isai kayasu khudol tamnaki All Manipur Women's Voluntary Association Amawova Linkat Kiba Chahi Kuntraga Humdoi Mapung Farakpada Mami Mapao gi maikidagi su Association asigi mafamda yaifa pauzal galoina nungai ba phungdokchari Aroiba Mapao da pujarakliba asina Ningsing ba thoktraba matamdagi hauna chahi khudingi pangthoktuna lakpa hiyanga gi nini panba lamdam asigi ningol oibi singna khaurang ngai zeduna lakpa ningol chakauba lamdam asigi miyamna harau tayamna pangthokna khibagi Mapao asi amu miyam punna mi engkamilasi Ningsing ba thoktraba matamdagi hauna chahi khudingi hiyangai gi nini panba numitta pangthoktuna lakpa machil maupa oibagi nungsinabagi maribu hena chechil haliba lamdam asigi khwaidagi chawba kumhai ama oiriba ningol chakaubagi thauram pakshanna harau tayamna pangthokna kre Ningol amadi piba anigi senglaba nungsinabagi marida yumfam oiriba ningol chakaubagi thauram lamdam asida khakta pangthokpada natana Manipur gi mapan amadi India gi mapan da lairiba Manipuri ichil inaw singna su harau tayamna amadi nungsi chanana pangthokna ki Chahi amagi manungda amukta lakpa ningol chakaubagi kumhai asina lamdam asida leminariba furup khuding maki marakta lainariba mari hena chetsin handuna
ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯃꯃꯤ ꯃꯄꯥꯎꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯩ. And that's all we have in this episode. Mathangi episode ta anawang pao kyaga loinana amulak chige. Until then, keep watching Impact TV. Bye-bye.